Online Manipuri YouTube channel asbuyang biriba mayam pumnapu amuk hanna taram noksari war on drugs lanjang loi sirakpa lalong lalabra war on drugs 2.0 ge akan balanjang changsilakpada yamlaba drugs toina phagalakpaga loinana popi pambi thapam sing thira ga yanthatpa hidak sairaga manghankhre leptana susathari popi yanthatpa zatpada yaukhiba VDF Firstman Premananda popi pambi haufam manakta yawraba matung haukiba January tang kun amasung kun mathoi gi lonaba ahingdagi thiba khangdana lairaknaba numit taraga nithoini surakpa February tang ahum gi numidang wairamda asibak sang oina fangkiba asina sathariba war on drugs sangsilliba lanjang asi lalong ningthina chumna semlaga sangsindrabra haiba wahang lagle VDF Firstman asiba haksang fangkibadu Premananda ga chatminnaba kangbuna thunglaga lekpham chafam oiba mafam dagi irap laptaba mafam amada siraga leirambani hauzik phawbadi mahak karamna siram libano haibadu chapsana khangba ngamdrabasu thigatpadi thigatli soidanasu misi asigi langla langjin khanglakani haibagi thajaba lei adubo Premananda mangkhiba numit taraga ni henjillabasu mari leinabasingna thawai yauna mahaki khongul likhidabagi miyamna waraunari mahakpu akanba mawangda thiba haukibasi mahaki imung manung amadi mahaki laikai khulgi miyamna akanba khongjang sangsinduna leingakta taksillaba matungda security personnel chamaga kunthra season naraga thigalakpadagi mahaki asiba haksang phangkibani fangliba mafam adu mahaki kangbuna leiriba thungpham aduga panglap lapnadaba mafam amani hairi maduna di mahak hek phangkiba akanba mawangda thawai yauna thikide haibasi mayek seng labani miyamna penade amaramdasu mahangna siram liba asina sangsil liba war on drugs asi mai paknabagi damakta ningthina sem saduna mai pakani khanba lalong yatlaga sangsindaba lanjang la haibasu wahang oiri lanjang sangsil liba lanjang loi ama mangkhibada thiba khangdaba haibasi matamsiga yamna chanaba wali mi mangkhibadi lairatana thawai pandaba mirolsu londaba posak ama mangkhiba fawba kadaida karamna leiri haiba khanglaba matamsida khangba ngamdaba lanjang asigi lalong achumba lalong nidi haiba yararoi sangsilliba lalong asida drugs mayam toina pharabasu drug adugi mapu asengba kanano khangna phaduna miyamna pamba cherak piba leitabagi nungaina dringai lanjang loi fawba sirakpa asina war on drugs mai paknabagi anoba posinbaga loinana lalongsu hongba sumlagani aduga to update amana VDF Premananda leikidabada thamoi sokna nuaita phongdok to ngasi numidang all post PS unit chingda kendan thanbiu VDF association haukiba January tang kun mathoi digi ahing mamaida Sanden district ki konba sakpi karong police station gi manung channa leiriba 5C village da popi yan bachatpada oron top singda mayam tumpham dagi mafam khangdana mangkhibadagi thiba khangdana leirakpa VDF and Premananda sahi kuntraga taret apokpa en dina thobal okram maning laikai da leiba mahak ngarang numidang pung taruk khara helakpa adwaida mahakpu thiba chatkiba kangbuna Lebanon haina khangnaba hill range amada asibaksang oina thengnabadagi phangba ngamkhibani en Premananda sina phangle haiba paw hekta baga VDF association na thamoi sokna nungaitaba phongdok paga loinana imung manunggi amadi marup mapija singna thengna horiba awabada su saruk yazari haina Thobal district VDF welfare association gi publicity secretary Laisram Nabudip mitaina thadorok pacheron amana hairi serol asina makata raduna hai laikhidraba en Premananda gi mafamda solidarity utpa oina ngasi numidang pung taruk hekta baga district asida leiriba police station sing outpost unit sing da kendan thanbiduna minute ahum VDF Firstman khuding makna silent da leibiduna mahaki atma santi oina ingna chikna mapugi laikonda leirunaba aikhoi khuding makna mapuda pratna tausi loinana itau Premananda na tariba dasasi security force khuding makta matungda tadaba oirasunu hairi makata na association na laingakta haijaning madi M Premananda matamsa na ahenba forcing season naduna thibiram labadi mahak hingna phanglambasu yai adubu leipak irang hauраklaba kanda matam theng thaba ngaibana asiba haksang oina fangbani mahaki postmortem ki report ki matung inna mahakpu kanagumba mioi kharna harpu oirabadi makhoi gi mathakta matik saba dandi pibiduna yade haiba ama khanghan biu haijari loinana leihoriba mahaki imung da lenga ki maikai dagi pifam thokpa compensation sup matik sana pibina ba haijari haina suseron aduna makatari video si yang bibagi demukta mayam pom namakpu amukana tagachari ana update ki demukta nuksi video na channel na subscribe to biramu. Thank you so much.